ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯇꯨꯡꯂꯝꯆꯠ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ JFD꯫ ꯃꯤꯇꯧ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯅ JFDꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯇꯨꯡꯂꯝꯆꯠ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ JFDꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯡꯈꯩ ꯊꯪꯖꯝ ꯂꯩꯀꯥꯏꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ JFDꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2025ꯒꯤ ꯗꯤꯁꯦꯝꯕꯔ 30ꯒ ꯁꯦꯟꯁꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ ꯑꯃꯗꯒꯤ ꯀꯨꯝꯖꯥ ꯏꯪ 2028ꯒꯤ ꯃꯥꯔꯆ 31 ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯕꯥꯎꯟꯗꯔꯤꯁꯤꯡ ꯐ꯭रीꯖ ꯇꯧꯅꯕꯒꯤ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯟꯁ NRC ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒ ꯃꯥꯟꯅꯕ ꯀꯥꯡꯂꯣꯟ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯧ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ JFDꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯨꯝꯖꯥ ꯏꯪ 2025ꯒꯤ ꯗꯤꯁꯦꯝꯕꯔ 15ꯗ JFDꯒꯤ ꯇꯤꯝ ꯑꯃꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯐꯥꯎꯕ ꯆꯤꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ECIꯒꯤ ꯑꯣꯐꯤꯁ ꯌꯥꯎꯅ ꯁꯦꯟꯁꯁ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅꯆꯤꯡꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯆꯤꯔꯣꯜ ꯄꯤꯁꯤꯟꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯃꯈꯥꯇꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2025ꯒꯤ ꯗꯤꯁꯦꯝꯕꯔ 23ꯗ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 12ꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ 5ꯁꯨ ꯂꯧꯈꯤ꯫ NRC ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯈꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯍꯟꯗꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯃꯑꯣꯡꯗ MHAꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯍꯥꯏꯅ ꯋꯥꯔꯦꯞꯁꯨ ꯂꯧꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯀꯤ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ MHAꯗ ꯇꯛꯁꯤꯟꯕ ꯍꯥꯏꯅꯁꯨ ꯌꯥꯅꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯥꯎꯟꯗꯔꯤ ꯐ꯭रीꯖ ꯇꯧꯅꯕ ꯋꯥꯐꯝ ꯊꯣꯛꯂꯛꯂꯕꯅꯤꯅ ꯁꯦꯟꯁꯁ ꯑꯁꯤ ꯄꯥꯡꯊꯣꯛꯇꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅꯁꯨ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ JFDꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯑꯃꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯄꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯂꯩꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁꯦꯟꯁꯁ ꯑꯃꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯇꯥꯜꯂꯤꯕ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟ ꯅꯥꯊꯩꯔꯒ ꯃꯤꯇꯧ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯔꯛꯂꯕꯅꯤꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜ ꯅꯠꯇ꯭ꯔꯒꯅ ꯃꯥꯔꯆ ꯍꯧꯒꯠꯂꯛꯄꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯈꯨꯜꯂꯥꯎ ꯂꯥꯎꯔꯒꯅꯤ꯫ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯂꯝꯆꯠ ꯀꯟꯅꯅꯕ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯐꯟꯁꯤꯡ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯅꯕ ꯃꯤꯌꯥꯝꯅ RTI ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯕꯤꯌꯨ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯕꯤꯃꯣ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MP ꯑꯃꯗꯤ MLAꯁꯤꯡꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯁꯤꯡ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯅꯕ ꯃꯤꯌꯥꯝꯅ RTI ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ RTI ꯊꯥꯕꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯅꯤꯇꯦꯄꯥ ꯆꯨꯊꯦꯛꯇ ꯂꯩꯕ DIPRꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯤꯚꯤꯡ ꯂꯦꯖꯦꯟꯗ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯀꯦꯂꯦꯟꯗꯔ ꯐꯣꯡꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ MP ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯥꯍꯤꯇ꯭ꯌ ꯊꯧꯄꯥꯡ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯂꯦꯟꯗꯔ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ MP ꯕꯤꯃꯣꯜꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯍꯥꯛꯀꯤ MP ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟ ꯀꯔꯝꯕ ꯃꯐꯝꯗ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅ ꯃꯤꯑꯣꯏ ꯑꯃꯅ RTI ꯊꯥꯔꯛꯄ ꯑꯁꯤꯃꯛ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯈꯜꯂꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯃꯛ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯔꯥꯝ ꯑꯣꯏ꯫ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯅꯕ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝꯅꯤ꯫ ꯁꯦꯟꯐꯝ ꯑꯁꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕ ꯂꯩꯔꯣꯏ, ꯃꯤꯌꯥꯝꯒꯤ ꯕꯤꯜꯗꯤꯡꯁꯤꯡ ꯀꯥꯏꯔꯣꯏ ꯑꯃꯁꯨꯡ ꯐꯟꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯅꯤꯡꯊꯤꯅ ꯃꯦꯟꯈꯠꯄ ꯉꯝꯒꯅꯤ꯫ MLA ꯑꯃꯗꯤ MPꯁꯤꯡꯒꯤ ꯊꯥꯗꯔꯛꯂꯤꯕ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯀꯗꯥꯏꯗ ꯑꯃꯗꯤ ꯀꯔꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯁꯤꯖꯤꯟꯅꯈꯤꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯍꯛꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯠꯊꯕꯗꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯍꯟꯗꯛ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗ RTI ꯊꯥꯔꯛꯂꯤꯕꯁꯤꯃꯛ ꯑꯇꯩꯗꯁꯨ ꯊꯥꯍꯟꯅꯤꯡꯉꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ
थौरमसिंग हेन ममुत ताना मियामना खंगनबगी तंजा अमसु पीरगनाखि मांगना मखाताना हाय लेंगालोइसिंग मियामगी पैखतलिबा थबक थौरमसिंग थिगत पाहायबिसि तौखम तौपनि एमपी अमद सही अमगी ओइना लोकल एरिया डेवलपमेंट फंडगी सेनफम थादरकलिबसि लुपा करोड़ मंगानी सेनफम असिना कॉन्स्टिट्यूएंसी कुंथ्रागनि थुइ सको थौरांगी थाबकसिंग पैखकदबनि एमएलए सिंग सही अमद थादरकलिबि सेनफम असिना लुपा करोड़ अनिनि कॉन्स्टिट्यूएंसी कुंथ्रागनि थुइ कोइना पुना तुवान तुवान एमएलए कुंथ्रागनि थुइना फंगलिबि सेनफम लुपा करोड़ हुमफुग मरिनि हिरामसिगी मतंग मियामना आरटीआई थादुना एमएलए सिंग सिना पैखतलिबि थबक थौरमसिंगी मरमदा खांदोकपा मथौ ताइ हाइबा वाफम थमखि ओइदबा nganglग राजनीति तब सुमलोई मियामना याद्रबदी वोट karoi लोकेन ओइदबा nganglग राजनीति तब सुमलोई एमएलए फमपीबा फमनति मियामना याद्रबदी वोट karoi हन वांगोई केंद्र की एमएलए खुराइजम लोकेन फोंदोखरि अपुनबा वांगोई पोलिंग कमिटी न सिंदुन ngarang वांगोई लोंगजम लेकाई कम्युनिटी हॉल पांगथोखिबा वांगोई लोंगजम लेकाई वांगोई वहेंगबम लेकाई वांगोई थौदाम लेकाई वांगोई मखा लेकाई वांगोई काबुइकुल लेदिबा अहल ओइरबसिंगदा वांगोई केंद्र की एमएलए खुराइजम लोकेन अनौबा सहिन लाकपदा कंबल खुदोल तंबगी थरम एमएलए न मथकी वफम से फोंदोखिबनि मांगना मखा तारदुन हाई केंद्र असिगी लायोई खरबा पॉलिटिशियन सिंग तुंगी मिरोल गी खन्ना सको थोरंग थबक क्या तबिरमी राजनीति की ओइबा खेनबा लेरगसु अमन अमबु बेबार तौना नुंसी चानना लेरमखिबा उजाहवी थेंगनाहवी अहल सिंग अदुगी खुदुंग इंदुना केंद्र असिबु मॉडल विलेज अमु हेनबि पनमदा टॉप टॉप सको थोरंग थबक सिंग स्टेट की ओइबि इशू क्या लेरबस तौजरी लायोई खरबा हानगी चीफ मिनिस्टर वहेंगबम निपा मसागी मंगालदगी वोट काखिबि एक्स एमएलए लुखोइ नंगसी फावबु लायोई खरबा अहल अदुना पामजरम थबा अमता पैखत्रि लोइदना मतम सांगना केंद्र असिगी मिहुत ओइदुना लेरखिबा अदुदा वांगोई एरिया सिदा करंबा मसक थोप थबक तोरम लेखरबगे हान लेरंबा स्ट्रक्चर खर सेमजिन सजिलगा नेम प्लेट होंदो होंजिन तौरगा एक्सिपमेंट वाकनी हाइजिनबा यारोय मियामगी मिहुतनी हाइना लेरिबसि मियामगी थबक तौबगी बोट काबनी थबक तौदरबदी बोट कारो हेनसु एमएलए केस लोकेन एक्स एमएलए बु मराल सिकी अमरोमदा वांगोई ममांग खाइदेमदगी सनमब निंगोल खाइदेम ओंबी सावब मिसिगा मरी लेन एमएलए केस लोकेन फोंदोखिबदा सावबगी मिसि इसी यामना हेन नोंगाइतब थौदोंनि मिसि इसिगा मरी लेनबा पुलिस ऑफिसर सिंग पाव फाउनदुन अथुबा मतमदा मिसि इसिगी लंगला लंजिन पुथोकनबा खनबा लेख्रे सेनबा सिंग लोगेब चपसाब सेराक फंगनगनि केंद्र असिद नुपी अंगांग सथबा मियोत मिनैदगी गाकथोकनबा खर हेन सिक्सिन थोरंग लोखनबा पुलिस ता हाइजब लेख्रेनसु एमएलए केस लोकेन फोंदोखि इमरजेंसी लाउथोक्तुना मणिपुर प्रेसिडेंट रूल सांदोक्लब याना लेरे यूनियन होम मिनिस्टर अमित शाह सिया लौतुना मणिपुर की लॉ एंड ऑर्डर अमदी एडमिनिस्ट्रेशन की मतांगना हाई लेवल सिक्योरिटी रिव्यू मीटिंग पांगथोखरे न्यू दिल्ली थासिक अनिद पांगथोखिबा हाई लेवल सिक्योरिटी रिव्यू मीटिंग अदुना मणिपुर की गवर्नर अजय कुमार वाला सिक्योरिटी एडवाइजर कुलदीप सिंह चीफ सेक्रेटरी पीके गोयल अमदी डीजीपी राजीव सिंह सरुक याखि स्टेट लेंगाना लॉ एंड ऑर्डर लाक्सिननबा मदी ग्राउंड पैखलिबा तुवान तुवान रीसेटलमेंट प्रोसेस की मतांगदा स्टेट लेंगा की मैकेदी अकुप्पा मरोल फावबा मरोल याव डिटेल रिपोर्ट अमसु होम मिनिस्टर अमित शाह कुपनी यंगसिनखि हैरी ऑफिशियल सिंग मैकेदी की ममांग सेगी फेब्रुआरी 13 की मणिपुर प्रेसिडेंट रूल थमलक्लिबासी इमरजेंसी लाउथोक्तुना मखा ताना मणिपुर प्रेसिडेंट रूल सांदोक्पगी अपांबा सेंट्रल लेंगा की मफमद लई हाइरेनसु पाउसना मखा ताना फोंदोक्ली